Hi ma'am. Ma'am, ngasi chagem pom ge tawne ba ko. Ma'am chagem pom ba je ai cha da ba yang kuire ba hangbra. Haidi angang pom matung ko. Tha ai hoji angang je tha taruk mo hai e ba ko. Tha taruk ma pung phar abani date 11 da pha doi ne ba ko. Tha taruk mo phar hele. Haidi tha taruk mo hele ba ing character je to ngasi na ha ba oi doi ne cha doi je. Haidi angang pom matung da ko. Ado ma'am ngasi chagem pom ge taw ba ne to thong ba thak ba do. Adu du su ma'am da ucharake. Tao phi na mi jong som da ma phi na mi jong ye ye masam je am ki le ba ma di khang bra du na masam je yong to ki lu ra ga hogalak pa gi sam ka ki ba man ba ne na kan je ye hi to slo ma mai je kang na lak pi gre kang na lak le me mayam ai cha nu pa je maya hogal la le ram me maya makha da ko ani hogal le do amadi khara phajana dum u ba hori e लिखले बको अदुदुगा अमदी फजन उद्री सिदिसे चाथोय तियो मिदी मया अनि गा होगले को इचाथोय या होले म बसे सेलेक इन द स्पून दो इन द कांदा क्रेंग क्रेंग लावेन तोरगा क्रेंग क्रेंग लावे तोरगा Maya ani likhale mimi. Ya ga hobi ko. Kiku. Ya. Kiku. Ya. Kiku. Ya. Ya kata ya ham ti yenge. Ya likhat ba hore ko. Ya. Si sana mo ko. Cha thwa. Si da sana mo sei thara. Sana mo ko. Mama anh đang thùng kìa quả ấy á ý chắc thôi kê cu yeah kê cu yeah ý chắc thôi bro gì vậy thằng nào muốn con next đã tu music có thao sao ấy bye bye thằng nào muốn con cha lên con mà bye bye. Oui. Bye bye. Yeah. Lẹ một quá. Mà chân xem ba lôi đấy. Để cho nam tiền lâu alu Hawaii dry. Anh mày am ai chanu pa xem tí yên kia cô. Ma, cái đâu rồi kì chắc thôi mà, ha, cái đâu rồi kì, sai đi cái lấy đi bà, mà đang không mốc tí, kiếm bu hai cái quoi, mà mày, tụi mình ngáp à, sáng nay lấy mà mang sang thùng lôi kì, tụi mà khut chuột này, tụi mà mang sang thùng mà lôi kì. Sister cái đai mà ngàn thì mầm lôi sao là có đâu đấy hào lắm ạ hào ấy tôi không mà cha đấy ai chú cha là cái mà luôn khởi mà gì đấy nó khai được rồi mà hào thì giàu được mà có chết đó phải làm cho lẹ một sáng đi phải chụp được không lepo ya lepo ba tu lepo di làm rồi nè hay cái số photo cáp action đó Ma'am si je kaino ne ba diaper ne boko diaper do haidi diaper je ai nong ma da ani ni si ne ba nung din de ai suk set pi de boko du du na si se ai chen ba ne to first cry de ki chen ba ne si se adum sijina da ba ya dra ba ni da na ko adu du na machit lei ba do khoi da ju
ꯈꯇꯪ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯕꯤꯁꯥꯜꯗ ꯑꯃ ꯂꯩꯔꯒ ꯃꯥꯏꯅ ꯆꯠ ꯂꯩꯕꯗꯣ ꯑꯗꯨꯝ ꯇꯧꯔꯝꯃꯦꯕ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯔꯛꯁꯤꯗ ꯆꯠ ꯉꯝꯗꯗꯅꯅꯦ ꯑꯩ ꯗꯨꯀꯥꯟꯗꯒꯤ ꯑꯣꯏꯅ ꯃꯆꯥ ꯄꯦꯀꯦꯠꯇꯣ ꯑꯗꯨ ꯑꯣꯏꯅꯕꯨꯛ ꯂꯩꯔ ꯁꯤꯖꯤꯟꯅꯔꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯍꯤꯡꯗꯗꯤ ꯊꯥꯗ꯭ꯔꯒꯗꯤ ꯃꯥ ꯇꯨꯝꯕ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯃꯌꯨꯡ ꯍꯥꯟꯖꯜꯂꯒ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯏꯪꯕꯗꯣ ꯑꯗꯨꯗꯨꯅ ꯃꯥ ꯇꯨꯝꯕ ꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯍꯤꯡ ꯑꯃ ꯑꯗꯨꯝ ꯊꯥꯕꯤꯗꯣ ꯑꯌꯨꯛ ꯉꯟꯕꯒ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯅ ꯍꯪꯒꯤꯁ ꯊꯥꯏꯁꯦ ꯅꯨꯡꯊꯤꯟꯗꯤ ꯑꯩ ꯁꯨꯡꯊꯥ ꯊꯥꯗꯦꯕ ꯍꯥꯏꯗꯤ ꯗꯥꯏꯄꯔ ꯊꯥꯏꯁꯦꯀꯣ ꯑꯗꯣ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯑꯉꯥꯡꯗꯤ ꯃꯥꯗꯣ ꯑꯗꯨꯝ ꯊꯥꯖꯤꯜꯂꯒꯁꯨ ꯃꯣꯏ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯐꯨꯔꯤꯒꯨꯝꯕ ꯊꯣꯛꯆꯟꯕ ꯈꯣꯠ ꯑꯗꯨꯝ ꯂꯩꯗꯅ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯗꯤ ꯊꯥꯕꯤꯗꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯨꯝꯕꯗꯤ ꯊꯥꯗꯦꯕꯀꯣ ꯅꯨꯡꯊꯤꯟꯗꯩꯅ ꯅꯨꯡꯗꯥꯡ ꯄꯨꯡ 6-7 ꯊꯥꯕꯤꯗꯦꯕ ꯑꯩꯗꯤ ꯄꯨꯡ 12 ꯁ꯭ꯋꯥꯏꯗꯒꯤ 6-7 ꯐꯥꯎꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯁꯦ ꯐꯥꯔꯁ ꯀ꯭ꯔꯥꯏꯗꯒꯤ ꯁꯤꯁꯦ ꯆꯦꯟꯕꯅꯦꯕꯀꯣ ꯁꯤꯁꯦ ꯃꯟꯂꯤ ꯄꯦꯛꯅꯦꯕꯀꯣ ꯑꯆꯧꯕꯅꯦ ꯑꯗꯣ ꯂꯥꯔꯖꯅꯦ ꯁꯤꯁꯦ ꯕꯦꯕꯤ ꯍꯛꯀꯤꯅꯦꯕ ꯑꯩꯅ ꯆꯦꯜꯂꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯍꯥꯡꯗ꯭ꯔꯤꯕ ꯉꯁꯤ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯡꯖꯔꯛꯑꯒꯦ ꯍꯥꯡꯕꯁꯦ ꯇꯣ ꯑꯩ ꯍꯥꯡꯉꯛꯀꯦ ꯁꯤꯁꯦ ꯑꯗꯣ ꯐꯥꯔꯁ ꯀ꯭ꯔꯥꯏꯗꯒꯤ ꯆꯦꯟꯕꯅꯦ ꯁꯤꯁꯦ 1300 ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯁꯤꯁꯦ ꯄꯤꯁꯁꯦ 128 ꯍꯥꯜꯂꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯥꯏꯄꯔꯁꯦ ꯑꯗꯣ ꯁꯤ ꯀꯩꯅꯣꯗꯤ ꯕ꯭ꯔꯥꯟꯗꯤ ꯕꯦꯕꯤ ꯍꯛꯀꯤꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣꯀꯣ ꯑꯗꯣ ꯄꯤꯁꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯃꯆꯤꯠ ꯃꯆꯤꯠꯇꯣ ꯂꯩꯅꯔꯣꯏ ꯍꯥꯏꯗꯤ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯑꯗꯨꯝ ꯆꯠꯂꯅꯤꯗꯅꯀꯣ ꯁꯤꯁꯦ ꯊꯥ ꯑꯅꯤꯒꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯁꯤꯡꯗꯣ ꯄꯥꯕꯗꯣꯀꯣ ꯊꯥ ꯑꯅꯤꯃꯨꯛꯀꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯃꯥꯅ ꯃꯈꯣꯡ ꯑꯩꯅ ꯅꯣꯡꯃꯗ ꯑꯅꯤꯈꯛ ꯁꯤꯖꯤꯟꯅꯩꯁꯦꯀꯣ ꯃꯥꯅ ꯃꯈꯣꯡꯒꯨꯝꯕ ꯍꯥꯝꯖꯜꯂꯛꯄ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯒꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯑꯗꯨꯝ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯎꯋꯦꯕꯀꯣ 3ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯡ ꯍꯥꯝꯖꯜꯂꯛꯑꯒꯗꯤ ꯍꯥꯏꯗꯤ ꯍꯒꯤꯁꯇꯣ ꯊꯥꯏꯀꯥꯟꯗꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯇꯣ ꯋꯥ ꯁꯤꯁꯤꯅꯦ ꯇꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯇꯣ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯇꯣ ꯂꯥꯔꯖꯅꯦ ꯑꯩꯗꯤ ꯂꯥꯔꯖ ꯁꯤꯖꯤꯟꯅꯕ ꯀꯨꯏꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯈꯔ ꯅꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯗꯤ ꯅꯣꯏꯕꯅꯤꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯐꯩꯒꯟꯗꯣ ꯑꯗꯨꯗ ꯃꯥ ꯐꯥꯖꯤꯜꯂꯒ ꯔꯕꯔꯗꯨꯅꯀꯣ ꯉꯥꯡꯉ ꯂꯩꯔꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁ꯭ꯃꯣꯜ ꯃꯦꯗꯤꯌꯝ ꯁꯦꯠꯂꯝꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯂꯥꯔꯖꯁꯦ ꯈꯤꯇꯪ ꯀꯣꯝꯇꯛ ꯇꯧꯔꯒ ꯑꯗꯨꯝ ꯀꯩꯁꯨ ꯐꯥꯎꯗꯦꯕ ꯑꯗꯨꯃꯥꯏꯅ ꯂꯥꯔꯖ ꯑꯣꯏꯅ ꯁꯦꯠꯍꯜꯂꯦꯀꯣ ꯇꯣ ꯂꯩꯔꯦ ꯁꯤ ꯑꯅꯤꯁꯦ ꯑꯣꯏꯅ ꯆꯦꯜꯂꯦ ꯇꯣ ꯁꯤ ꯑꯅꯤꯁꯦ ꯑꯣꯏꯅ ꯁꯤꯅ ꯐꯔꯅꯤ ꯑꯆꯧꯕꯁꯤꯅ ꯑꯣꯏꯅ ꯁꯤ ꯄꯤꯁ 128ꯅꯦ ꯇꯣ ꯁꯤꯁꯦ ꯇꯣ ꯑꯗꯨ ꯁꯤꯁꯦ ꯍꯥꯡꯇꯣꯛꯄ ꯁꯤ ꯂꯩꯔꯦ ꯕꯦꯕꯤ ꯍꯛꯀꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯀꯣ ꯑꯩꯅ ꯍꯪꯕꯅꯦꯕ ꯑꯩ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯑꯃꯨꯛꯇ ꯑꯩꯗꯤ ꯄꯦꯝꯄꯔꯁꯀ ꯍꯒꯤꯁ ꯈꯛꯇꯪ ꯁꯤꯖꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯑꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯑꯩꯅ ꯁꯤꯁꯦ ꯆꯦꯟꯕꯅꯦꯕꯀꯣ ꯊꯣꯕꯥ ꯖꯒꯣꯏꯗ ꯂꯥꯛꯑꯦ ꯌꯧꯔꯦ ꯑꯉꯥꯡ ꯇꯨꯝꯃꯤꯌꯦ ꯑꯉꯥꯡ ꯁꯤꯗ ꯂꯩꯔꯦ ꯇꯣ ꯑꯉꯥꯡ ꯇꯨꯝꯃꯤ ꯉꯧꯁꯣꯛ ꯉꯧꯗ꯭ꯔꯥ ꯀꯨꯆꯨꯁꯤꯗꯤ ꯀꯠꯂꯛꯏꯍꯦ ꯆꯦꯅꯥꯎ ꯀꯩꯗꯣ ꯍꯧꯒꯠꯂꯁꯤ ꯂꯥꯛꯑꯣ ꯅꯪ ꯍꯧꯒꯠꯂꯁꯦ ꯇꯤꯛ ꯍꯣꯠꯀꯦ ꯇꯤꯛ ꯆꯠꯁꯣꯏ ꯀꯤꯇꯤ ꯁꯤ ꯌꯦꯡꯉꯣꯁꯦ ꯆꯥꯊꯣꯏ ꯁꯤ ꯌꯦꯡꯉꯣꯁꯦ ꯇꯨꯝꯊꯣꯛ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤ ꯌꯦꯡꯉꯣ ꯅꯣꯛꯏꯕ ꯆꯦꯆꯦ ꯅꯣꯛꯁꯜꯂꯤꯕ ꯆꯦꯆꯦꯗ ꯅꯣꯛꯁꯜꯂꯤꯕ ꯇꯨ ꯍꯧꯒꯠꯂꯦ ꯀꯥꯏ ꯁꯤꯗ ꯎꯠꯂꯣꯁꯦ ꯎꯗꯦ ꯁꯤꯗ ꯃꯌꯥꯝ ꯃꯆꯥ ꯑꯅꯤ ꯍꯧꯒꯠꯂꯤꯁꯦ ꯌꯥꯈꯥ ꯌꯦꯡꯉꯨꯅꯦ ꯕꯥꯆꯧ ꯆꯠꯈꯤꯕꯩ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯉꯧꯔꯣꯛ ꯉꯧꯔꯦ ꯃꯃꯤꯠ ꯈꯨꯂꯥꯎꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯃꯤꯠ ꯊꯨꯛꯀꯠꯂꯣ ꯌꯥꯎꯔꯒ ꯃꯥꯗꯤ ꯃꯃꯤꯠ ꯌꯥꯝ ꯂꯥꯎꯋꯦ ꯍꯥꯏꯕ ꯈꯔ ꯆꯥꯎꯔꯒ ꯐꯖꯅ ꯂꯥꯎꯅꯤꯁꯦ ꯌꯦꯡꯕꯅꯦ ꯃꯤꯠꯁꯦ ꯇꯣ ꯈꯨꯡꯉꯧꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁ ꯀꯦꯟꯖꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯧꯗꯕꯁꯤꯡꯅꯀꯣ ꯑꯗꯨꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯕꯨꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟꯇ ꯑꯃꯃꯝ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦꯀꯣ ꯂꯥꯛꯑꯣ